ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯑꯀꯥꯝꯄꯥꯠꯇ ꯆꯠꯈꯤꯕꯗꯨꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯄꯥꯎꯃꯤ ꯑꯃꯗ ꯈꯨꯠ ꯊꯥꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯟ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ IJUꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ ꯑꯃꯗꯤ ꯃꯊꯧ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟꯗ ꯇꯧꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯨꯞꯅ ꯊꯤꯖꯤꯜꯂꯅꯕ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯑꯃꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄꯥꯎꯃꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯄꯤꯅꯕ ꯌꯥꯊꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯁꯦꯟꯇꯔ ꯐꯣꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯔꯤꯁꯔꯆ ꯑꯦꯟड ꯑꯦꯗꯨꯀꯦꯁꯟ ꯀꯣꯔ ꯃꯅꯤꯄꯨꯔꯅꯁꯨ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟ NHRCꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯤꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯂꯩꯉꯥꯛꯅ ꯁꯁꯄꯦꯟꯁꯟꯗ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯊꯕꯛ ꯇꯧꯖꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯅ ꯃꯊꯧ ꯇꯧꯔꯤꯉꯩꯗ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯐꯨ ꯆꯩꯕ, ꯃꯄꯣꯠ ꯃꯔꯜ ꯃꯨꯟꯕ, ꯊꯨꯒꯥꯏꯕ, ꯃꯔꯝ ꯆꯥꯗꯅ ꯑꯋꯥꯕ ꯄꯤꯕ, ꯄꯥꯎꯃꯤ ꯈꯔꯕꯨꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯈꯤꯕ, ꯈꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯄꯨꯟꯁꯤꯗ ꯁꯤꯡꯗꯔꯝꯕ ꯑꯁꯤꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯄꯥꯎꯃꯤꯁꯤꯡꯕꯨ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯏꯕ ꯊꯕꯛꯁꯤꯡꯒꯤ ꯄꯥꯎ ꯐꯣꯡꯕꯒꯤꯗꯃꯛ ꯇꯠꯇꯅ ꯑꯋꯥꯕ ꯄꯤꯕ, ꯂꯥꯂꯣꯡꯂꯨꯞꯁꯤꯡꯒꯤ ꯄꯥꯎ ꯐꯣꯡꯏ ꯍꯥꯏꯗꯨꯅ ꯑꯦꯗꯤꯇꯔꯁꯤꯡꯕꯨ ꯀꯤꯍꯟꯕ, NSAꯗ ꯐꯥꯖꯤꯟꯕ, ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯉꯥꯛ, ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯁꯨꯡ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯅ ꯃꯈꯣꯏꯗ ꯁꯣꯛꯄ ꯄꯥꯎ ꯐꯣꯡꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯄꯥꯎꯃꯤꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄ, ꯂꯣꯏꯅꯅ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯅꯁꯨ ꯈꯥꯡꯉꯝꯗꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯛꯄ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯄꯥꯎꯃꯤꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯋꯥꯕꯁꯤꯡꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯂꯦꯖꯤꯁꯂꯦꯆꯔ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯃꯁꯨꯡ ꯖꯨꯗꯤꯁꯤꯌꯥꯔꯤꯅ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯑꯣꯏꯔꯒ ꯄ꯭ꯔꯦꯁꯅ ꯃꯔꯤꯁꯨꯕ ꯌꯨꯝꯕꯤ ꯃꯈꯣꯡꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯄꯨ ꯐꯣꯔꯠ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄ꯭ꯔꯦꯁꯀꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯝꯗ꯭ꯔꯕꯁꯨ ꯑꯥꯔꯇꯤꯀꯜ 19(1)(a)ꯗ ꯌꯥꯎꯔꯤꯕ ꯐ꯭रीडꯝ ꯑꯣꯐ ꯁ꯭ꯄꯤꯆ ꯑꯦꯟड ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯁꯤꯅ ꯐ꯭रीडꯝ ꯑꯣꯐ ꯄ꯭ꯔꯦꯁꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯁꯤꯇꯤꯖꯟꯁꯤꯡꯗ ꯄꯤꯔꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ ꯑꯁꯤ ꯏꯃꯔꯖꯦꯟꯁꯤ ꯃꯇꯝꯗ ꯐꯥꯎꯕ ꯃꯥꯡꯍꯟꯕ ꯌꯥꯗꯕ ꯔꯥꯏꯠꯅꯤ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯥꯔꯇꯤꯀꯜ 19(2)ꯗ ꯄꯤꯔꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯦꯁꯀꯤ ꯅꯤꯡꯇꯝꯕꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯍꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯦꯁꯀꯤ ꯃꯄꯨꯡ ꯐꯥꯕ ꯅꯤꯡꯇꯝꯕ ꯂꯩꯖꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯅꯣꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯤꯡꯅ ꯄꯥꯎꯆꯦ ꯑꯃꯁꯨꯡ ꯄꯥꯎꯃꯤꯁꯤꯡꯗ ꯑꯄꯟꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯤꯗꯝꯁꯤꯡꯕꯨ ꯈꯣꯡꯒꯥꯎꯅꯕꯅꯤ, ꯑꯦꯟꯇꯤ ꯄꯤꯄꯜ ꯑꯣꯏꯕ ꯊꯕꯛꯅꯤ꯫ ꯀꯨꯝꯖꯥ 1995 ꯗꯤꯁꯦꯝꯕꯔ 13ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯔꯤꯖꯣꯂꯨꯁꯟ ꯅꯝꯕꯔ 59(1)ꯅ ꯍꯥꯏꯔꯤ ꯂꯝꯗꯝ ꯑꯃꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯒꯤ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯂꯧꯕ ꯍꯥꯏꯕꯁꯤ ꯁꯤꯇꯤꯖꯟꯁꯤꯡꯒꯤ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯍꯛꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯄꯥꯎ ꯐꯪꯍꯟꯕꯒꯤ ꯍꯛꯀ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯄꯣꯛꯄꯗꯒꯤ ꯁꯥꯒꯣꯟꯅꯖꯔꯛꯂꯕ ꯍꯛ ꯀꯌꯥꯃꯔꯨꯝ ꯁꯣꯛꯐꯗꯦ, ꯁ꯭ꯇꯦꯠꯁꯤꯡꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯐ꯭रीडꯝ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯃꯥꯂꯦꯝꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯈꯣꯝꯖꯤꯟꯗꯨꯅ ꯃꯐꯝ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯑꯊꯤꯡꯕ ꯂꯩꯇꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯍꯜꯂꯤ꯫ ꯃꯁꯤꯃꯛꯅ ꯐ꯭रीडꯝ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯃꯥꯂꯦꯝꯗ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯍꯔꯨꯅ ꯄ꯭ꯔꯦꯁꯀꯤ ꯅꯤꯡꯇꯝꯕꯕꯨ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯃꯁꯤ ꯃꯍꯥꯛꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯄꯥꯎꯆꯦꯁꯤꯡꯒꯤ ꯅꯤꯡꯇꯝꯕ ꯑꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯕꯅꯤ ꯍꯥꯏꯕ ꯈꯪꯕꯅꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯑꯍꯨꯝꯁꯨꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯊꯣꯃꯥꯁ ꯖꯦꯐꯔꯁꯟꯅ ꯑꯩꯗꯤ ꯄ꯭ꯔꯦꯁ ꯌꯥꯎꯗꯕ ꯂꯩꯉꯥꯛ ꯑꯃꯗꯒꯤꯗꯤ ꯂꯩꯉꯥꯛ ꯌꯥꯎꯗꯕ ꯄ꯭ꯔꯦꯁ ꯑꯃ ꯂꯩꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯔꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯔꯨꯈꯤꯅꯤ? ꯄꯥꯎꯆꯦꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜ ꯄꯤ, ꯃꯇꯝ ꯆꯥꯅ ꯄꯤꯕ ꯄꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯁꯦꯝꯃꯤ, ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕꯗꯒꯤ ꯀꯜꯍꯧꯕ ꯉꯝꯃꯤ꯫ ꯄꯥꯎꯆꯦꯒꯤ ꯀꯥꯟꯅꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯄꯥꯎꯃꯤ ꯑꯃꯁꯨꯡ ꯄꯥꯎꯆꯦꯒꯤ ꯅꯤꯡꯇꯝꯕꯕꯨ ꯃꯠꯄꯤꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯥꯡꯂꯝꯆꯠꯇꯒꯤ ꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎ ꯃꯇꯨꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯆꯦꯁꯤꯡꯒꯤ ꯑꯦꯗꯤꯇꯔꯁꯤꯡꯕꯨ ꯂꯩꯉꯥꯛꯅ ꯍꯟꯅ ꯍꯟꯅ ꯐꯥꯕ, ꯑꯦꯗꯚꯔꯇꯤꯖꯃꯦꯟꯠ ꯊꯤꯡꯖꯤꯟꯕ ꯀꯌꯥ ꯇꯧꯕꯤꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯃꯇꯝ ꯂꯥꯛꯂꯕ ꯃꯤꯗꯤꯌꯥꯒꯤ ꯃꯁꯥ ꯃꯔꯦꯡ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯅ ꯄꯥꯎꯃꯤ ꯍꯥꯠꯄ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯇꯦꯝꯁꯤꯡꯅꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯒꯤ ꯃꯊꯛꯇ ꯁꯛꯎꯗꯕ ꯈꯨꯠꯁꯤꯡꯅ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯖꯅꯕꯒꯤ ꯍꯛ ꯐꯥꯎꯕ ꯂꯩꯔꯛꯇꯕꯒꯤ ꯐꯤꯚꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄ꯭ꯔꯦꯁꯀꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯦꯁ ꯈꯛꯇꯒꯤ ꯅꯠꯇꯦ, ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯨ, ꯃꯀꯥ ꯂꯥꯝꯅ ꯐꯣꯡꯗꯣꯛꯍꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯗꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯂꯦꯝꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯏꯀꯥꯏ ꯈꯨꯝꯅꯩ, ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯃꯒꯤ ꯄꯥꯎꯆꯦ ꯍꯥꯏꯕꯁꯤ ꯂꯝꯗꯝꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯐꯝꯅꯤ꯫ ꯄꯥꯎꯆꯦꯕꯨ ꯇꯥꯊꯤꯕꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯇꯥꯊꯤꯕꯅꯤ꯫ ꯉꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯐꯣꯡꯅꯔꯤꯕ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤ RNIꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒ
Press Council of India na semba Code of Conduct amasung guideline gi makhata phongbani iningi phongningi haiduna ningkha toruba yadri masi pumnamak leingak amasung masigi security singna khangbaga loinana press ta maram sadana athingba thamnaba honafam thokte Haujik Manipur gi oiriba kham thengna tangdu leita dana leidiba phibam masida pause singda aki akhang piduna leita da ba pon ba haibasi sakhotpagi lamjel gi tung hanbani India gi manungda khwaidigi sotha horaba state singi manungda ama oiriba Manipur da kanglu pumnamak nungsi sanana leimine duna akanba sakhot thaurangi thabuk paikhat patangai phadi maramaduna lamdam masibu nungsiba section khudingmakna media gi maroiba thodang asibu sak khangbiduna paumi singbu apanba leitana mathau ningthina tahon bibana khunai sigi yaifaba oigani leibak amagi democracy gi phajaba masak amasung sakhotpagi thak asi mafamdugi paumi singna phangliba ningtamba amadi police ka miyam ga leinariba mari aduna lepi hainaribani masi aikhoi pumna magna nahona na ningsingminaba sangi